Assam Da Echao Maram Oiduna Sikhiba masing humdra manga Sukhre Lakh 3.32 Houjik Faoba Awaba Mayoknari. Assam thokliba ising Echao Maram Oiduna Haukiba Pung Kunmari gi manungda miyoi taret amaga siduna punna Houjik Faoba asiba masing humdra manga Sukhre aduga Echao na chaitheng piraba masing khara hantharabasu Lakh 3.32 Awaba Mayoknaduna lairi haina official singe maikaidagi fongdorakli. Assam State Lengakna Echao na maram oiraga laikhidraba miyoi sing imung manungda lupa Lakh 4 pibagi compensation gi thabak hengatkhi loinana senfam sing adu fangbagi chatna kanglon sing adusu yamna komhangani haina fongdorakli. Assam gi Sivasagar, Saraibio, Golaghat, Jorhat, Nagaon, Sonitpur, amasung Kamrup Metropolitan District sing Houjik ising Echao achoba chaitheng fiduna lairi hariba mafam sing adugi Revenue Circle kunmathoi amasung khungang chatruka kunithoi da Echao asina kahina sohan khibani haina official gi report aduna palli. District sing aduda khwaidagi hena sokhiba district adu miyoi Lakh amaga lising nifunithoi da chaitheng piduna Saraibio na oikhi Makhogi mathangda lising maudraga taret ka chatrit sohan kiba Sivasagar amasung lising yangkhai taret ka chahunga humdra mathoi sohan kiba Jorhat lairi. Ngarang Echao na maram oiduna Sikhiba miyoi taret adu Sivasagar district ki Nazaria Revenue Circle gi manungda report lakhibani Echao na sokhalaba district sing aduda relief camp marfuka mathoi hangdokduna mateng piri. Hairiba mafam aduda mayum thadokduna chalaklaba miyoi lising kuntrani thoiga chamriga humdra tare chongjafam lauduna lairi maduda natana relief ki polam sing yenthokpagi center kuntra mari amasu thabak tawhanduna mateng pangli. Army, Air Force, NDRF, SBRF, Fire amasung Emergency Service loinana civil volunteers singe maikaidagi relief ki polam sing yenthokyensin tawba amadi rescue operation ki thabak singda chauna mateng pangli. Chief Minister Himanta Biswana Sokhalaba chahi nauriba angang singbu hena mateng panganaba akhanaba miyeng changanaba wafam fongdorakli.